Leimakhong Lambi Military Engineering Service (MES) register tauba MS Binod Construction kauba farm amada supervisor oiba Meitei macha amang ngarang Leimakhong Army kida thabak yengsinba chatkani haina chatkhiba Thiba Khangdri leire Thiba Khangdri leiriba miyoi adugi maming Laishram Kamal Babu chahi 53 apopa L Kumardan kawi loitang kunong maning lekai dagini Presna fangba pau amagi matung ina mahak ngarang Leimakhong Military Engineering Service ki makha shuba thabak ama yengba chatkhraga Thiba khangkhidre ngarang numidang wairam pung 5 rom taba adwaidagi Kamal Babu ga yumgi mi singa pau fawnaba phanglaktaba Sangmai Police ta pau piki Sangmai Police na su Leimakhong Army ka pau fawnaraba matung Thiba Khangdri leiriba Kamal Babu gi khongkun liba hoki CCTV की वीडियो फुटेज येंबदा कमल बाबू लेमखोंग आर्मी कैंप लोमदा चंखिबदी उरगा थोरकपदी उबा फंगे हाइदे महाक कनाना करी मरंगी फाखिबनो हाइबा चपचाना खंबा ngamdre adum oinamak mafam adu kuki singna namna taba mafam oibana mahak kuki singna fakhibo oiramba yai haina panade mahak mangkhibagi paukhek fongbaga khurkhul kanto sabal kanto khulen loitang khunau funlau mayang langjing amasung chirang maikei gi maira paibi amate biyam Leimakhong Army yoromdai Meitei gi aroiba khol fawba changsenduna Thiba Khangdri leiriba Kamal Babu gi langla langjin putokpiyo haiduna khongjang changsenba hokhi masing yam laba maira paibi sing aduna Leimakhong Lambi da nung paisinduna Lambi Thingjinkhre Laishram Kamal Babu mangkhibagi thodok aduga mari leidana maikei adumgi Meeyamna ngarang dage Leimakhong taba Lambi Thingjinduna akan mongda khongjang changselingai jerak ngasi nungthil miyoi tarukna saba team amaga Leimakhongda leiba Indian Army gi GOC yauna makok thongbu officer kaya unaduna wari sanakhe wari sanaruba adugi matangda nongthomam Pradeep kauba MES ki contractor amana hai Leimakhongda leiba Indian Army gi camp manungda thabak shurib ase achower tax amaga loinana subadi mafam asida pamdaba thodok amata thogaloi haina Indian Army na thajaba pibadagi thabak sing subadi Camp asida leiriba CCTV camera singi footage bumnamak check tawbada camp asida Laishram Kamal Babu changkhibagi footage te fanglaga thorakpagi footage te fangba ngamde maram aduna mahak hojik kadaita lei haibagi langla langjin amata fangba ngamdre Indian Army da akaknaba matam ama thaduna mahak puthokpiyo haibada Indian Army ki maikei dage madugi assurance piba ngamloi haina phongdorake adum oinamak Laishram Kamal Babu fangnaba Indian Army ki maikei dage akana mongda honari haina phongdorake haina mahakna makha takhe Kona sangi jo moi gi assurance ne moi full security and safety pi ne hangai pudra khoi sang dia da sang mani ada mi ma koi mang e do akoi ngarang na dim mo ji thel le do ngasai ke camera ke ka so yeng ba je moi de so chat khib de trace to phang da ba aduna hoji koi na changa jio si ka una ba de kari ai tare man essence moi jo 100% moi effort thadra si bai mem tor thi ado Meeyamna suddenly disappear to the kamaina to no moi jo khangda ado khoi jo khangda aduna akoina moi da mi do phangna thi na ba deadline pi have the mon pi ngamdre no koi adum khongjang jang ba makha ta na sum phangdi hodi sum mem changmina ta mainly moi jo clueless wai hai tare ne kaino di CCTV footage moi dis pause le li phang ngai greba ai di pung ama swaida ko gi mi mang gre matung sida akhoi jo muk mi je mangere mangre confirm ode me ko ja haya da ba yum da na ji office timing de halak ko thieng ba wara mina adu kan da family members check tor ko be pau phona kan da na se adu thigala ko mo ju thieng na phang de head pau phangu da gi moi gi jawan ls 500,000 torga search operation tawri ba nungdang ngarang de ngasi bo tori hojik tawri adu da camera da yaw da mi da sangi bai di lerga thoki bai je camera record coverage laita ba adu moi jo clueless wara koi jo clueless wara adu moi experience da pi ngam da ai da haidi moi na security kitang pi bida hoi mi samudi chang andre full safety security ni ada moi sa da ki section kitang wal ha ga da auda kitang safety di kitang wal wari sanaba aduda saruk yarubi Armor of Manipur ge organization secretary Thangjam Basanti Leimana hai Laishram Kamal Babu hairiba miyoi ase Indian Army gi camp manungda thabak shubanina Indian Army na mahakte takaidana puthorakpagi thodang lobiyo haibada GOC na madugi tekchak puba ngamloi haina phongdorake GOC gi wafam adu tarba matung Laishram Kamal Babu phangjiba fawba Leimakhong Lambi ase matam kaktana thingjilakani haina GOC masada chaksin wa thamnamki haina so mangna makha tana phongdoke puthokadage kaidogade haiba khoi ngamde risk lawba ngamde haire akoina haire nangi manung sida camera mayamam lai nang risk lawgadabani haire ma adu ngamoi haire ba
adu sida khoi ban tawgani akhoi asibudo natraga na hingna ko erasu akhoi puthoro natradi puthok taba yaroi akhoi gi isa inauni adoi su nangi nanakta thabak shuba mi ni na nangi risk ni nang risk lawgdabani haiba matamda ma ngamoi haire thiri honari kanna akhoi atopa khundam ayam operation tawdana khotana tawri chali isa yauri adubu tasengba ai haiba ngamde haire ngamdri phawba akhoi lambi block tawgani haire tawning ba taw haire loire sida kari haidino makha taba Marak Sida Laishrang Kamal Babu Mangkhiba Aduga Mari Lainana JAC against the missing of Kamal Babu Haida Mithonba JAC Amasemkre JAC Asigi Maiki Digi Tungan Wafum Kaya Amusu Thamnakle Wafum Sing Adugi Manungda Tha Asigi Kunmapan Fawi Manungda Mari Lainaba Singna Laishrang Kamal Babu Tekta Kaidna JAC Asida Kusinagata Laishrang Kamal Babu Sinaraktriba Fawba MES staff contractor lever amadi kanagumba amata army campus manungda changdaba amadi JAC asina lamdam asigi CSO single loinana athubada miyam gi oiba mifam ama pangthokpa haiba yauni